MPP Youth Front ki General Secretary Administration Sapam Tondon Maitain hai megi ahum dagi thokleba irang asina maram oiraga hauji Manipur gi phibam asi aduki matik sokle lamdam asida tangdulai taba purakani haina PM na Parliament ta thamkiba wafam adu kari karamba makhal gi tangdulai taba oigadawri bano haibasi miyam dami paina ba ma oiri irang asi political gi asoiba ma di lamdam asiga luchingba singna Manipur gi ihul khangna thabak tawgadabani tawdabadagi thorakpani haibada haimanba thokloi Loinana Hosek Lairiba Luchingba Singna Miyamgi Ihul Khangna Tabak Taudrag Gadi Hosek Tokliba Lan Ase Mairik Tagi Maijau Walakani Haida Su Mahanamakataki Santi Lehenzi Haiba Taragadi Kari Tawataki Haibamatam the Lairiba leaders in Ze Akoigi present Akoi Manipurgi Ihul Khangna Tabak Tawaningi Habase I Haiseningi Maramaduna Yam Tunamak Isuzelation Biduna Tamuishing Honabio Manipur people Kudik Maki Side tagi apam je karino haba matam da santi long term policy tung koina satna ba yagadaba nakal ama khaktagi na taduna Manipur ka hen ba sukya yaroi Manipur kan gadabani Manipur gi damakta naha kaya kaya khoi lairi haba se haisaningi lakadariba Independence Day si akhoi invitation phangjai ngasi akhoi gi thamui da mi pai ba se koktri phawudi Independence Day celebration ase akhoi support tawjaning de haba